Manipur Petroleum Dealers Fraternity na Manipur gi Governor da point ahum yawa memorandum ama pisin kibagaloina na madudu yawa wafam sing thabak ta onthok pagi thazaba piraktrabadi Hayengdagi Manipur da leidibu oil pump sing Matam Kaktana Thong Lollagani haina lauthokre Hiramasigi matang da fraternity asina Manipur gi Governor da piba memorandum aduda yauriba maruoibu wafam sing di ngarang Bisnupur district ki Moirang thana laikai da leiba MS Elidas fuel station da thokiba bom pokhai bagi thodok adu matung da amukhana atai oil pump sing da thoktanaba matik chaba security pigadabani matung da oil pump sing da bom pokhaiba mifami pun tawrakpa sel gi demand ga mari leinana oil pump sing akai atoi thokhan ba khudingmak lengak na madugi tekchak pugadabani dealer natraga staff sing asok apan yawba amadi lekhidaba thoklabadi lengak na sel gi compensation pigadabani MS Elidas fuel station da ngarang bom pokhai kiba aduda akai atoi thokraba sing lengak na compensate tawgadabani wafam sing asi thabak ta onthorak taba tarabadi Hayengdagi demand sing asi fangdriba fawba Manipur da ledibo oil pump sing Thong Lollagani haina Cherol asina governor da Kaktana khanghanki amaromda ngasi numidang pung 3 tabadagi oil pump sing Thong Lollagani haiba wafam ama social media da nungthil ngalingai matamda viral oirakpadagi ngasi nungthildagi hauna Imphal gi tongan mafam sing da leiba oil leiba pump sing da miyamna diesel amasung petrol sing lohongna na ba thomjinaraki oil pump kharadadi queue sangna lengnabasu yauki loinana gari Kaktana tana jerika na chigbadasu miyamna ahenba thau lownubagi achauba mami sutaki